ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯤꯇꯩ ꯂꯩꯄꯥꯛꯁꯤꯗ ꯐꯪꯗꯕ ꯏꯔꯝꯗꯝꯁꯤꯗ ꯐꯪꯗꯕ ꯄꯣꯠꯇꯤ ꯀꯠꯀꯅꯣ ꯍꯥꯏꯗꯅ ꯀꯠꯅꯔꯝꯗꯕ ꯈꯔ ꯌꯥꯎꯋꯦ ꯃꯁꯤꯗꯤ ꯂꯥꯏꯒꯤ ꯄꯔꯝ ꯅꯠꯇꯦ ꯃꯤꯒꯤ ꯄꯔꯝꯅꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯃꯔꯝꯗꯤ ꯏꯔꯝꯗꯝꯗ ꯐꯪꯕ ꯅꯛꯅ ꯂꯩꯕ ꯄꯣꯠ ꯑꯗꯨꯅ ꯑꯗꯨꯝ ꯀꯠꯂꯣ ꯃꯁꯤꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯄꯩꯁꯥ ꯇꯤꯡꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔꯨꯅꯣ ꯂꯥꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯦꯟꯅ ꯄꯩꯁꯥ ꯇꯤꯡꯗꯅ ꯈꯣꯠꯇꯅ ꯇꯧꯗꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯧꯔꯨꯅꯨ ꯑꯔꯤꯕ ꯄꯣꯠꯇꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧꯋꯣ ꯍꯥꯏꯕ ꯏꯔꯝꯗꯝꯒꯤ ꯄꯣꯠ ꯀꯟꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃꯈꯛ ꯁ꯭ꯋꯥꯏꯗ ꯌꯥꯎꯋꯦ ꯂꯥꯏꯒꯤ ꯄꯔꯝꯗ ꯌꯦꯡꯉꯨ ꯇꯥꯔꯒꯗꯤ ꯏꯔꯝ ꯈꯥꯏꯕꯗꯤ ꯇꯥꯏꯕꯪ ꯑꯩꯈꯣꯏꯅ ꯈꯥꯏꯕꯅꯦ ꯃꯥꯂꯦꯝꯗ ꯐꯪꯕ ꯄꯣꯠꯅꯦ ꯃꯥꯂꯦꯝ ꯍꯥꯏꯕꯁꯤ ꯑꯅꯤ ꯁꯨꯗꯦ ꯑꯃꯈꯛꯇꯅꯦ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯤ ꯑꯃꯈꯛꯇꯅꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝ ꯏꯃꯥꯗꯒꯤ ꯍꯧꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯊꯣꯛꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯅꯦ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯗ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯕ ꯀꯅꯥꯁꯨ ꯍꯧꯅꯗꯦ ꯑꯩꯒꯤ ꯄꯂꯦꯝ ꯏꯃꯥꯗꯒꯤ ꯈꯣꯝꯂꯥꯡ ꯊꯛꯀꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯃꯥꯗꯒꯤ ꯊꯛꯄꯅꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯂꯦꯝ ꯏꯃꯥꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯦ ꯑꯗꯨꯅ ꯂꯥꯏꯅ ꯁꯦꯝꯕ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯥꯏꯕꯪꯗꯤ ꯀꯅꯥꯅꯣ ꯇꯥꯏꯕꯪ ꯃꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯇꯥꯏꯕꯪ ꯃꯤꯗꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯕ ꯅꯥꯗꯅꯕ ꯁꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯕꯗꯨꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯕꯒꯨꯝ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯕꯤ ꯃꯔꯝꯗꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯎꯔꯤ ꯎꯄꯥꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤꯁꯨ ꯇꯥꯏꯕꯪ ꯃꯤꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ ꯃꯗꯨ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯗ ꯐꯠꯇꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯦꯝ ꯀꯠꯄꯗꯤ ꯌꯥꯔꯒ ꯑꯪꯒꯨꯔ ꯀꯠꯄꯗꯤ ꯌꯨꯕꯤ ꯀꯠꯄꯗꯤ ꯃꯤꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯁꯦꯝꯗꯤ ꯑꯩꯈꯣꯏꯒꯤꯔꯥꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯝꯕꯇꯤ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯒ ꯀꯦꯟꯗꯜ ꯍꯥꯏꯔꯤꯕꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯦꯅꯦ ꯑꯒꯔꯕꯇꯤꯅ ꯃꯍꯨꯠ ꯁꯤꯜꯂꯦꯅꯦ ꯒꯣꯄꯨꯜ ꯙꯨꯞꯅ ꯃꯍꯨꯠ ꯁꯤꯜꯂꯦꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯃꯁꯤꯗꯤ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥꯕ ꯑꯩꯒꯤ ꯉꯥꯛꯇ ꯑꯣꯏꯒꯗꯕꯅꯤ ꯑꯩꯒꯤ ꯉꯥꯛꯇ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯔꯩꯕꯗꯨꯅ ꯈꯣꯏꯔꯝꯃꯣ ꯅꯪꯒꯤ ꯑꯔꯩꯕꯗꯨꯅ ꯌꯥꯅꯕ ꯁꯤꯜꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯂꯥꯏ ꯅꯤꯡꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯔꯝꯗ ꯂꯥꯏꯔ ꯇꯥꯜꯂꯣꯏꯌꯦ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯑꯗꯨꯃ ꯀꯠꯄ ꯌꯥꯏ ꯀꯠꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤꯗꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯏꯗ ꯂꯣꯏꯅ ꯀꯠꯄ ꯌꯥꯏ ꯀꯠꯄ ꯌꯥꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯊꯧꯔꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯀꯠꯀꯗꯕꯅꯦ ꯍꯥꯏꯕꯅꯆꯤꯡꯕ ꯊꯧꯔꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯁꯛꯇꯤ ꯈꯥꯏꯌꯦ ꯃꯗꯨꯗꯤ ꯑꯃꯥꯏꯕ ꯊꯧꯔꯝ ꯇꯧꯒꯗꯣꯔꯤꯗꯨꯅ ꯃꯥꯅ ꯈꯪꯐꯝ ꯊꯣꯛꯑꯦ ꯃꯥꯅ ꯍꯥꯏꯕꯗꯨ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯧꯔꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯁꯛꯇꯤ ꯈꯥꯏꯌꯦ ꯐꯥꯔꯃꯥꯁꯤꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯃꯌꯥꯝꯁꯦ ꯑꯅꯥꯕ ꯆꯥꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯅꯥꯕꯅ ꯀꯔꯝꯕ ꯍꯤꯗꯥꯛ ꯆꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯗꯥꯛꯇꯔꯗꯨꯅ ꯈꯪꯉꯦꯕ ꯃꯔꯝꯗ ꯃꯗꯨꯒꯤ ꯍꯤꯗꯥꯛꯇꯨ ꯂꯩꯔꯨꯆꯣ ꯍꯥꯏꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯗꯨꯒꯤ ꯊꯧꯔꯝꯗꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯀꯠꯂꯣ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯁꯤꯅ ꯃꯤꯒꯤꯅꯤ ꯁꯤꯅ ꯑꯗꯨꯒꯤꯅꯤ ꯂꯥꯏꯒꯤ ꯄꯔꯝꯗꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯒꯤ ꯄꯔꯝꯅꯤ